ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯀꯅꯥꯗꯅꯣ ꯅꯣꯏꯅ ꯄꯥꯈꯣꯟ ꯁꯤꯔꯤꯁꯦ? ꯍꯥ? ꯀꯅꯥꯗꯅꯣꯕ? ꯅꯣꯏꯅ ꯍꯧꯖꯤꯛ ꯄꯥꯈꯣꯟ ꯁꯤꯔꯤꯗꯣ ꯀꯅꯥꯗꯅꯣ ꯍꯥꯏꯕ? ꯍꯥ? ꯅꯇꯩꯗꯕꯨ ꯑꯗꯨꯒꯨꯝꯕ ꯄꯥꯈꯣꯟ ꯁꯤꯟꯅꯕ꯭ꯔꯣ? ꯍꯥ? ꯅꯇꯩꯁꯤꯕꯨ ꯅꯈꯣꯏꯅ ꯄꯥꯝꯗꯦ ꯑꯣꯜꯂꯛꯄ꯭ꯔꯣ? ꯍꯥ? ꯀꯩꯅꯣ? ꯅꯍꯥꯟꯒꯩ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯤꯌꯨ ꯋꯥꯅꯤ ꯀꯩꯅꯣ? ꯌꯥꯗ꯭ꯔꯒ ꯇꯨꯑꯦꯗꯅ. ꯃꯆꯤꯟꯒ ꯈꯨꯝꯃꯤꯅꯦ. ꯍꯦ! ꯑꯣꯏ, ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ ꯏꯆꯦ? ꯀꯩꯅꯣ ꯏꯆꯦ? ꯍꯥ? ꯏꯆꯦ ꯏꯆꯦ ꯑꯩꯗ ꯐꯣꯏꯗꯨꯕꯣ? ꯅꯆꯤꯟ ꯈꯨꯝꯃꯛꯀꯅꯣ! ꯅꯆꯤꯟ ꯈꯨꯝꯃꯛꯀꯅꯣ ꯅꯪ! ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ ꯏꯆꯦ? ꯍꯥ? ꯃꯥꯅ ꯍꯅꯨꯕ ꯑꯝꯗ ꯂꯩꯁꯤꯜꯂꯒ ꯅꯪ ꯍꯦꯛ ꯂꯩꯁꯤꯟꯕꯗꯩ ꯏꯆꯦ ꯃꯈꯥ ꯇꯥꯔꯛꯀꯅꯣ! ꯈꯪꯉꯕ? ꯃꯈꯥ ꯇꯥꯔꯛꯀꯅꯣ! ꯃꯈꯥ ꯇꯥꯔꯛꯀꯅꯣ! ꯐꯖꯜꯂꯨꯔꯦ ꯅꯪ! ꯀꯩꯗꯧꯕꯩ ꯇꯥꯔꯣꯏꯗꯣꯏꯅꯣ? ꯄꯥꯏꯔꯛꯀꯅꯣ! 이제 아이 너희들이시고, 헤이, 그냥 너희들이, 그냥 해보는 너희들이시고, 헤이, 능치로, 그냥 능듯이, 능듯이 그냥, ꯅꯪ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯊꯕꯛꯇꯣ 또 봉음도 더 봐야 되겠네.